अहानबदा मरुओइबा पाउ मणिपुर लेरिबा सिविल सोसाइटी ऑर्गेनाइजेशन सिंह अमता ओइना पुनस्तिन बिरो हाइना चीफ मिनिस्टर एन बीरेना अपील तौरक्ली लिसिंग अमा चमापन तरातरे तरामापन कुकीना नागा चमापन हेना हाटखिबा मिहाट किदमक नागादा लाले हाइजफम थोक्त्रा हाइना यूएनसी ना �W𝐾𝐍 दा हंख्रे अमदी चिंग अमदी तमगी ताइनबा मफम सिंगदा खुंदाबा थादौगी खुनसिंगदा अटैक तौरपदा इंग तप्पा ngaktoknaba hotnaba natana khut hankidri haina thadau student association na phongdokre Northeast Window TV na sandokteriba nungthilgi pawasibu meeting tabiriba pumdamakpu chaplina MAISNAM ne kongnona kramjari hauzik paw sandokna pizari आजादी का अमृत महोत्सव के सरुक अमा ओइना मेरी माटी मेरा देश के ngasi स्टेट लेवल थौरम इम्फाल ईस्ट डिस्ट्रिक्ट के मनुचनबा पैलेस गेट लेबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS के ऑडिटोरियम दा पांगथोखरे थौरम अदुगी मनुचना मणिपुर के डिस्ट्रिक्ट तरा तरुक के लेपाक लेहाउ सिंह पुथोक्तना लमदम असिगी मियामना लेबाक निंगबगी वाखलोन अमुक्का हेना चेसिनबा इनोट अमा पीबता नतना लेबाक असिगी अपुनबगी सक्तम कायहंदना थमनबा वाखलोन सागतपदा चाउना मतेंग पांगहनबा उल्खे सोशल वेलफेयर मिनिस्टर 𝐂𝐻𝐿 एजुकेशन मिनिस्टर थौनाउजम बसंत कुमार वर्क्स अमदी यूथ अफेयर्स and Sports Minister Govindas Konthozam, Health Minister Dr. Sapam Ranjan, Public Health Engineering Minister Leisangtem Susindro, Agriculture Amadi Commerce and Industries Minister Thongam Biswajit, Transport Minister Kasim Washum Amadi, Patsoi SCG MLA Sapam Kunjakeswar Su Sarukyakhe. Thoramaduga Mari Lainana Chief Minister N Birena Manipur da Luk Masing Yambana India government Amadi Manipur Lengakna Wat Tanabada Karamba Lukka Tanagani Kangdana Lady Basi Koknaba Luk Kudimakna Amata Oina Punstin Bio Haina Apil Toki Magna Haiki Haukiba Me Marida Nopok Sek Magi Mapam Amada Tokiba Laibaktiba Todok Amana Manipur Malim Gi Mapam Kudimakta Minungsi Yaudaba Nupi Angangda Ot Neiba Amagum Uhanke Thodok adugi manungda kari lei khangdana miyamda hekta lan uhanbagi thaba kaidongai da su tawredabani miyam mangda mapi thongdana pukhiba kukinupi ani miyamna amuk mapi maro sethandana mayum tamna thinkibani asimak aikhoi chawthok chaningai haina chief minister na phongdoki mahangna hai manipur da thokliba irang asige warushin ama puraknaba lengak asina kanna hotnari Irang ase Kanglup anigi marakta thokpan nate Manipur gi mapandagi narol da changlakhiba chinku ki narco terrorist singna landarakpa lan amani lan ase loshina bhotnabada matam khara changani haike Salliba ngasigi khongthang sida aikhoina haihoragana matam kuinadagi manga galakpa khoi indigenous people singi right hak democracy system Adu amu hanjalalaga koi indigenous people samdi leiriba mayamse fajana with dignity hingaugadaba masida karigumba khoi steps soigraba saliba steps sida ge koina hojik leiriba manipur thoiba thogok se ge koina steps soigraba emotion na mang tharga satkraba natraga kalak yang thina bana mang tharga satkraba natraga aigi haiba individual ego or aigi haiba individual gi mingsat tana bana sanagragadi Laivaksigi tungi mirol sathina kaibama laihogadaba haiba punamaksi manipur gi praja punamangna khangbirangani thangiba khongthang thangadaba khongthang si karino haibasi khongama thangdingeda manga tarara khallaga thangba matam thangjalurba khongthang oiragasu maphamduda tagadaba leiri haragadi maning hantoga topalambi yengadaba matam maramdi soiba yadaba ki adugumba situation duni ngangba yam laiba haiba yam laiba discussion the karida TV mamang the phamaga ngang bay but practically implement over ya bro siki pod me assembly session nam kaungana ba hona bada phamna ba hona bada karam angle dagi kari laga kari thenagi ge haibasi loina khabar da mayam da wa loin khangna gre masi ma phamna ba masi ma ware ba long na ba hona bada government jin kayam warang da ge habisi mayam loi khangbi but we took the stand sarkar sigi ai khoi adu gumba party na de khoi Manipur bu aigi political benefit kharigdamta yon thokpa ngamba dum party do koi nate
the root cause of the crisis, root cause of the conflict. Honorable Union Home Minister, yeah, clear cut hunger. I call you your lumber, my am to sit political benefit curriculum. I call you democratically color, can also mutat of honor and Piat on the honor and Braza Mayambu, Wahana, Abswapus, and the hand of honor Mayamdo. Maya Kunki, Hujiksu, Manipur Prasada in Apil Thousand Embassy. Please, come and trust from you. Manipur Kanduri say, we may have Punam Prasasing is support Kalun Kanduri. I quite confirm Mamalangoi. Moirang Punu the Sariba, ethnic part the lady by Quigi, Manipur is structure. I quite Kaheloi. Pun I quite him in an Satrapalan. Indigenous people singing, Nahet Piraba, Pangum Topahak, Mayamama, Malagalera, Ek Mayamana. I quite come in a Mikambibra. Measure community of my days. Masana Masasi lotion general Exiamagalera. Manipur Land Revenue Act. Pick about 8% Gilam Chile. Measure community my dana. Atopa community in the Lamama Yonjo. Adugilam do lay Amuk Aina Lay Hamat Lemadu. Deputy Commissioner Department Lohame. Matonda Hoshi, Lamzi or Lamak Mulay Yamina Hoshi, Matonda Manjak in another. After policy lam there, Yamangine. Hadu politically. Hosiki Yam Luruba Tanzasi, the Karigino, Hanamayam, Logic Rane. None the Bini. Gasi to able to do Sekarai the Gitopon. 1971 the land giver blunder mistake 72 gi 205 the land giver mistake 208 the land giver mistake 2013 the Panchayat Chatnava Mapam Mari Kangatongbi gi Panchayat Chatnaraga Leba Mapam Mari Block Mari Autonomous District Council gi ne Bitum Kari Mamakalama future gi Tungi generation gi Like me, never Massimo, I am saying, Nunga, Nusina, Laka, what come the Makandana? I give him to buy the Lord, I give post, so guide the Lord in Lucky, but neither Miami Makara. Nasi, I could see to look at him very well. Other Manipur Prasada, I assurance Pizzery. Praza Miangi, Animba Pamagi Mayok, the Nasiga Circle, Masjid Namasaro. Tobudabu, Tanga the Kontanga Carino, Hojit Tanga the Nacarino, Horen Tanga the Nacarino, Constitution binding the Caridi, Center the Caricali. Prasana Karikali, Atopa community in a Kari, can get the Gihagi Kanbadudi. Madui Kalaga Tabukto, do they quite a baby? Cookie sing na listing a machama pantara tare listing a machama pantara mapanda British ki Labour Corp ta yaudana ba nabada British ki mayokta lan tawbadi ngamdraga hanagi nuai taba malomgi laman khumduna naga chamapan hena hatkiba thodok amadi atei matamda chatakiba mihat sing adugi damakta naga da lale haizapam thok tabra haina United Naga Council UNC na World Cookie Zoo Intellectual Council �W𝐾𝐍IC da P kiba paukum amada hangkre �W𝐾𝐍IC na UNC da July 13 da taukiba apology amadi appeal amagi paukum piraduna UNC na haiki hauzik cookie zoo tribal sing na mayok nariba awaba sing adugidamak nungaitaba po I adubu community amana masagi kanaba phangnaba atopa community amagi minglana sizinabadi mapungphana lali me ahumgi mamangda nagagi mapa mapuna thambiramba lambu cookie gini haibadi nagana sukya yaroi Churachandpurda cookie zogi lamlei haiba nagasu yai adubu kangpokpi Chandel Tengnopal Ukhrul Kamjong Tamenglong na chingba da cookie gi lamni hairabadi yabang ngamloi nakoina semjin sajin kiba history adu asengba history ga chanade hairaduna UNC na �W𝐾𝐍IC da hai cookie di Manipur da 18 suba century gi athengba sarukta amadi ayambana kun suba century da Manipur da khundarakpani British historians sing amadi administrators sing na iramba history gi record sing da masigi chapchaba khudam sing lei loinana lising ama chamapan yankai humpu gi aduaida cookie sing da refugee allowance pirambagi Kakningai leitraba proof lady hainasu UNC na fongdoke. Maitai amasung Nagana India lengaktagi Taliban National Register of Citizens NRC asi Kanglun chumna Manipur da leiriba Indian citizens singbu loina yawhanduna amadi furup amada atamnana Pandam Thamdana Amadi Mari Lainaba Group Sing Tanaraba Matungda Pangthok Labadi Thado Furup Nasu NRC Asi Chana Hanbada Akiba Amadi Ayet Pakari Sulaite Haina Thado Students Association TS in a Thadrok Pacheral Amada Fong directly. Thado Students Association Delhi, Thado Student Association Bengaluru, Thado Student Association Dima Hasao Assam,
Thado Student Association Guwahati Assam, Thado Student Association Haflong Assam, Thado Student Association Harangazao Assam, Thado Student Association Hyderabad, Telangana, Thado Student Association Mahur Assam, Thado Student Association Karbi Anglong Assam, Amadi Thado Student Association Mizoram gi President Singna sign tawduna Thadorokpa Cherol Amada Manipur da thokliba irang asina maram oiraga micham da awa ana mayok naba loinana August 18 da Bishnupur Amadi Chorachandpur District ke tainaba mafam da furup ani gi marakta nongmai kapna bada miyoi ani leikidaba amasong taret sokiba thawdo adubu akanba mongda condemn tawi hairi Haukiba May Marida Palace Compound gi Haukip Bank da leiba Thado Students Association gi Register Office Mai Thakiba Amadi May Taret ki Numidang da Khulai Paiba Miyoi Kharana Chorachandpur da Penel Village da leiba Thado Student Association gi General Headquarter gi Secretary General Michael Lamzathang Haukip ki Yumda Ladaraktuna Hat kani haina ki hankiba busu akan mamong da condemn tawi haide Thado Furupna Namna Taba Imphal gi tongan ba mafam singda maru oina New Lambulen, Chekon, Old Lambulen, Langol, National Game Village, Cannon Bank, Manipuri gi mafam singda Thado Furup ki leiriba 𝐂𝐿𝐒 ase Security Force amadi Maitei gi CSO singna Maitei mopna makhatana attack chathabadagi thingna basu cherol asida palle Maitei Civil Society Organization ama oiriba Coordinating Committee on Manipur Integrity Kokomina makoigi statement da narco terrorist amadi illegal immigrant haiduna toina paliba ase kanabuno haiba marik chumna sengdoknaba wafam su thamlakli Manipur da thogliba irang asida Thado Furupna anti-India oiba amadi political demonstration gumba amata pangthokhiba leite makoidi state asida ingtapa tangdulaita ba hanjilakna ba hotnabada hena saugatli thogliba irang asida Thado Furupna mayamdagi hena awaba nanglaba victim ni haide Thado Furup ke miyoi sing amadi khunda kayarak landarak khrabasu makoina khut hankhiba leikide makoidi e night tabida Tadabida ingna chikna makoigi kun ngakpa khaktani haina palle Manipur da haukiba May 3 dagi hauduna thokliba irang asige warushin ama purakna ba hotnabada Manipur da leiriba CSO sing amata oina kok chungsin aduna kholau amagi makhada thabak tauna ba haizaduna lakhibani Manipur legakna miyamgi apamba aningba khodingmak khangbiduna chapchaba wapam ama miyamda khanghandriba phawba thawai miral women wing na chara henbagi khongjang changsinduna lakpa adugi saruk ama oina ngasisu singzamai thongkhong kaithelda Samchet Sabam Thoibi amadi Basas Patimayum Malayana chara henbagi khongjang changsinkre Thodok aduga mari lengana thawai miral women wingi convener thokchom sujatana phongdorakpada leibak asida achauba irang thoktuna leiringai cherak asida Manipur lengakna minute 13 khakta assembly mifam phamkiba asina hojik oriba Manipur ge fibam asiga yamna chana daba lengak ama oire haike thogliba irang asigi warushin ama purakpagi mahut political party mustel Thangzinaduna leibagi matam natte Manipur lengakna irang asi nemthare haina laurabasu nongma kangdana nongmai kapna ba leptriba asina matau karamna irang nemthare hairibano hangkhili Asuk chauraba isu ma thoga nong khatangi assembly da minute 13 khak tawkhiba haibase yamna hojiki oiriba situation se yam chana daraba sarkar adu oirabani opposition oigera amana oigera tawriba potudi congress ka bjp ga thangjanna dana leida praja khoidu sondadi awaba haibadu oira hoji su naran semada adai mafam khudi mangta kapna dana dum tawri ado sarkar na di seisda ingdhare karai da ingino khangde akhoina changjaliba khongjang se ngarang dagi chara henbagi changjale ngarang dagi phamba imado ngasayom lokhat Kremoina adusu phambe aro mo haire akoina phami basi akoi sengna haibada India dagi Manipur tongan darage kholage haira phambasuna taba akoidi yam chamna mama ama oibagi macha singse haibam thokpa thodang ne haidana leiriba sarkar sina athuba matamda tawnoriba irang ase santi poroktana tandu leitana peace oina leiminana bagi thauramda changjan biyu aduga leiriba CSO myam sisu amato oiba kok chungjanaraga one voice te laubiyu haiba khakki khoidi agenda ni siba haiba sida akoise haiba yadabagi kanu mo tawre sengna mama man isai tonda sijaragi na chara henbagi khongjang changjan ba haibase sarkar amasung leiriba khoigi CSO myam punamaksu wakhal khanda bayamna mathau tarabra haina khanbane
Nakalamaromda ngarang sidriba phawba chara henba haukhrabi Nepram Ganga chahi yankai taru mapuroiba Nepram Arun Basikong Torban Chingtham Pramo chahi yankai mari mapuroiba Chingtham Kumar Singzamai Wangma Khetri Lekai hariba ima ani ngasi Singzamai Police Station gi team ama laktuna lokhatkre hairi Kuki militant singna maiteida nomai kapsinduna akanba lan chatharingai tanja asida mapu masak khangdaba more romdagi purakpa potlam mayam amaga konana Muslim ani ngasi Wangjing tentha lamkhaida Wangjing hodamba mamang laikai gi maira paibi mayamna phagatkhre tungda potlam sing adu Wangjing Kodompokpi Sports Complex ta hangba Relief Center da yenthokre Pharaba Muslim ani adudi Muhammad Talib Chehi Kunmathoi apokpa Muhammad Ishub Ali, Sora Mayai Lekai amasung Muhammad Aslam Khan, Chehi Kunmapan apokpa Muhammad Abdul Aziz Sora Awang Lekai ni. Makoy anina 𝐂𝐿𝐒 AS01BT8839 amada numitlay maru brush fuzi candle amadi ate acha pot yauna tongan ba potlam mayam ama haplaga Sora romdagi Thobal lomda thogalakpada Wangjingda maira paibi singna phagatpani. Phagalaba potlam sing adu paumi singda utladuna Wangjing hodamba mamang laikai dagi maira paibi laishram tarubina hai Muslimani asina potlam sing asigi asengba mapu puthokpa ngamdre mayang amagini haiduna phone tawadasu phone pairaktre Potlam sing kuki singda pinaba purakpa oigani haibagi chingnaba lei mapu masak khangdraba potlam sing ase relief center da pithokibada Muslim ani asina masana yazade maram aduna phagalaba potlam sing ase maira paibi mayamna relief center da khosin nabani haike Mahangna makatana hai lan manung asida kuki singda chana thangnaba potlam sing supply tobiganu karbar tobiganu mamangdasu tobidanaba hanjin haizarabani ngasi phagalaba mioi ani asi matung tawdanaba apawa pautak sing piraga imung manungda senakragani haike Hauzik thogliba tongan ba kangluk ki irang asida asok apan nanglaba singbu Raj Medicity ki maikaidagi ana layeng chathabada kharada oirabasu mateng pangnaba pandamda kaisamthong AC gi MLA sapam nisikanta amadi mahaki team nisikanta gi maikaidagi hospital asida ngarang sel oina lupa listing yankhai gi mateng pangkhre MLA sapam nisikanta na sel gi mateng panglapa aduda Raj Medicity gi chairman amadi managing director oiriba Haubizam Rajan Singna MLA bu thagat pafongdukhi Masigi mathakta MLA asina Siza Hospital da suchetuna mapam aduda kanglupki irang da soktuna pukhalakpa mioi singidamak ana layengi oibada mating oina Sizina ba Siza Hospital gi managing director Dr. KH Palenga so unaduna selgi mating pangkhe Haukiba pungkun marigi manungda state asigi mapam kharada nomai kapna bagi thaudok thokibaga loinana atopa mapam kharada tongan ba demand singda wakat mipam kaya chathake Manipur Police Control Room dagi thadurakpa cherol amagi matung ina ngarang security force singna kangpokpi Thobal Churachandpur amadi Imphal West District ki mapam singda thiba humbagi thabak chathake maduda kangpokpi amadi Imphal West District ki mapam singdagi nongmai manga maru kunthra mathoi pokhaiba yaba potlam taramapan IED sembada changba potlam sing packet ahum loinana meter tara sangba cortex phagat pangamkhe Irang kanba mapam singda security gi akanba checkpoint thaurang sing makatana lokhatle Manipur gi tongan ba district singda checkpoint chama kuntra sangbatke loinana mioi listing amaga chatruk nifutaru ki mathakta wahang pahom chathaki haina police control room gi cherol asina makatana khangalakle British ki mayokta lan thengna ki ba athoba haipok jadunang Laikidabagi chahi marfu tarani thoi surakpagi ningsing numit thauram Assam Rifles na Civil Administration ga loinana Kambiron Village Khopum Valley Sankhomai Village Senapati District amadi Tamenglong District ta pangthoktuna ikai khomnabu utkre Khopum Valley gi Gaidim sang da haipo zadonangi masunupa Z Malangmai na ahal laman sing amadi Kambiron amasung manak nakpa khulgi khunsa sing yauna pangthokiba thauram aduda haipo zadonang gi maphamda lei pareng katuna ikai khomnabu utkhe tungda women's volleyball match men's football match amadi tug of war na chingba activities kaya loinana medical camp amasu pangthoki hairi
Handak Mizoram da pangthokadoriba assembly mikhaga mari lainana state asida sem sariba sing yengsinba lakiba election commission of India gi team na ngarang tongan ba stakeholders sing political parties sing amadi government ki agencies sing gi mihut sing onakre unabada da commission gi maikei dagi interstate checkpost sing da yumthang nariba state sing dagi niyam kaina sel pusilakpa mayai kaba chinjak sing pusilakpa thingna ba law enforcing agency sing da pauktak piki Masigi matakta commission asina social media ki matakta akanba meeting changduna aranba pau sandokpa thingna basu pauktak piki commission asina chief electoral officer state police ki nodal officer district election officer sing chief secretary director general of police amadi district taramatoi gi sp singasu unaduna wa khanake Tungda Election Commission of India ge Mihut Singh aduga Paumi Singh unake Chief Election Commissioner Rajiv Kumar na haikibada commission ge maikai dagi handak pangthokadoriba Mikhal asi aron athup yauduna kanglon chumna pangthokna mahotnari masida media na democracy gi khwaidagi chawba kumhai asi mai pakhanaba mateng pangbiu haike Rajiv Kumar na makata na haikibada handaki Mikhal asida bot Thadaba yariba voter singi masing asi nupadagi nupina masing yamne heli masimak Mizoram gi oina positive oiba khongthang amani panbayai madudi ACI gi record ki matung ina Mizoram gi oina polling station listing amaga chani humfutara taruk leiri masigi manungda kunithoi amadi gari chathok chasin tawbada khudong chadaba mafam singni amadi taramapan amana hi tongduna chatkadaba mafam sing yauri Mikhal asigi dama apunba voter masing asi lakh nipan ga listing kuntra nipan ni masigi manungda voter lakh mariga listing taruk na nupa voter ni amadi voter lakh mariga listing kuntra ni thoina nupi voter sing ni The ordinary resident of a place is what is the definition under that section on the basis of which the electoral roll is finalized. So each DO in whichever localities they are in one or two districts essentially, the DOs take that call under the section 20(7) of the Representation of People Acts based on the ordinary residents and depending on the will of the people where they want to remain as the electors. There are detailed instructions which Commission has given on mapping of the vulnerability and that is in play, that has been explained to the district officials. They have identified also including these areas something close to 33 vulnerable areas. The assessment is as far as the voting is concerned. We are more on the electoral integrity part of it. Whosoever is a voter must be allowed to vote and nobody who is not a voter should not be allowed to vote. That is what the district electoral officers will ensure within the law. Aroibada maroiba pau amuhana Manipur da lairiba civil society organizations sing amato oina punsin biro haina chief minister and birena appeal directly Lising ama chamapan tara mapan da kukina naga chamapan hena hakiba mihat kidamak naga da lale haizapam thoktara haina UNC na 𝐊𝐔𝐍 da hangkre Amadi ching amadi tamgi tainaba mafam singda khundaba thadaugi khun singda attack tawrakpada ing tappa ngakthoknaba hotnabada natana khut hankidri haina thadau student association na phongdokri Madang asida Northeast Window TV ge Manipuri Paulo Sinjare tongan ba mafam ge tongan ba updates ki damak pung mga gi English news po meeting taduna laibiyo amuka sohana CHAPLINA MAISNAM na kramsari